खा नोंपोक एशियादा भारत की नोंपोक की ngam-khaida स्क्वायर किलोमीटर 12,938 पाक चावबा लमदम चिंगलोन मापलना कोइना लानबन ओइदुना ngak senba ningkha tamba ningthau panba leibak ama tomthin nganduna leiramba Manipur sana leibakni mathawna maringjel leiba leibi sa landa thaurabi kaya pokpi Manipur sana leibakni ing sok lising amaga sanipan marputara mathoida British Samrajana Manipur bu khudum sannaba landarakpa matamda Manipur gi lanmisingna mariba majati bu kannanaba British ki mayokta akanba lan thengnakhi mamai thangda British Samrajya gi makhutta lan maithiduna Manipur bu British na khudum sankhirami yeknaba amabu khudum sallabadi amuk hanna mangak haigalaktanaba nethaduna thamba Praja singbu otnaiba haibasi mahusani British Samrajana Manipur Praja Mayamgi mathwai amasung punsi pumnamak supai paisinduna kharai khangdaba makai okthong tawduna otnaiba matamni Imphal gi maruiba lamda laiba laikai kaya marup tanthokduna pangadoriba sarkar adugi sasangi khudong chananaba lamsing adu loksinduna ihang hangna tawsin khirami tanthokkiba laikai sing adugi manungda hijam laikai su yaukhirami hijam laikai na leiramliba mafam asi Yai School Police Line Manipur Rifles Colony mafam asini laikai hupna tanthorak labada mipum khudingmak kharai khangdana lanjena duna chenaraba palefum khangdraba matam aduda Sri Hijam Ibungohal Singhana sangjafam lauriba mafam asi Nambol Mapal Pisumthong Oinam laikai da leiba sagai gi maton Sri Hijam Loknath Singha gi yumdani mafam aduda matam khara saidangduna punsi lenkhirami Sri Loknath Singha leipakna sak khangba afauba pungyaiba ozani Sri Ibungohal Singha amadi mahakki loinabi Srimati Songtham Chanu Thambal Ngangbi Devi Anina matam adugi leipak khunai gi saktamda sufam nomfam khangdana lenba senthok leitaba lairabagi panthi makhada leiba yumban kaiban khudong sadaba ama oirami yamna wana nangna khangduna lenba punsi oibana masagi inkhol lepsinduna tonganba mayum makai saduna yumlingbagi pangal leiramdaba misak ama oikirami mahakki sagai gi maton adugi mamang sangoida khajinduna matam lenaba yumban oina laikirami Ibungohal amasung Thambal Ngangbi matamdugi khunaiduda awaba khudongthiba kaya lanthengna punsi lelingai ingso lising amaga sanipan marfutara taruk September gi tang 30 yumsa kaisa numitta makoi anigi amatta ngaijaraba mapari jananeta Hijam Irabot pokhi Irabot ki apokpa Sri Ibungohal Singha leita lairabagi saina saitheng khangba warakpadagi senthok lambi thiba mayum thadoktuna Manipur wangmada awa leibak tana satkhirami matam pangsang sangdana awadagi thorakpaga Sri Ibungohal nongakhre Srimati Thambal Ngangbi leita laira maikhu marakta hingnabagi lanthengna pikliba masanipa Irabotbu tungi achauba thajaba amaga loinana nauyoklakhi minok chauba maitai khunaini masabu mi ama oihanabagi damakta naha oiribi mamana maitai nupigi maringjel mathawna fudoktuna minok chauraba maitai khunaiga lanthengna kairoi leikaida migi foksu langduna amadi imung manunggi thabak ingkhang nomduna machabu nakolakhi Pisumdagi Moirangkhomda Irabotna lepna koina chatpa ngamlakpa matamda Sri Ibungohal Singhaga pokminaba machanupi Srimati Hijam Ningol Sawaijam Ongbi
Ibeton Debina Thambal Ngangbi amasung Mayanipa Irabat mama macha anibu loksinduna mahakki mayum Moirangkhom Sogaijam Leikaida punna leiminaki. Srimati Ibeton Devi Mapuroiba Sri Sogaijam Ibosok Singha matam adugi angam athoksingi manungda amani. Sri Ibosok Singha Manipur State Darbargi member ni. Thambal Ngangbina masabu matam sangna nakonbu ngamkhidre. Amata ngaizaraba nungsiraba masanupabu nangi napunsigi hingnaba lambi thijahoro haiba matagum punsigi kainaragadaba machani haiduna nungsina chingna masada aroiba oina yenglamlaga Irabot ki apokpi mama songtham sanu Thambal Ngangbi nongakre. Irabot laita lairaba imungda sangduna poklubagi mathakta naungna apokpi animak kainakiduna pidat padatpa masa ama oina chawraki. Mahakna hanna yengthorakpada mane natana kana uraktraba matamda mirol khajik tarakpadagi hauna masada awaba saina saitheng khangduna lakhirami. Angang oiringaidagi hauna tang tadaba punsi ama oina matam adugi khunai saktam adugi mayokta lanthengladuna laki. Irabot lairik laisu tambagi manung matam sarakle Petigra Pathsala kauba LP School amada mingchandun lairik tamba hore. School taminariba satra mamanaba singdagi thoina tung sontharakdaba ama oina hauraki. Satra oiringaidagi hauna lamchat sajat thaksi kasi amasung hauna lonchat khangna chalakpa misak ama oina hauraki. Ojana takpi tambiba lairikki para yamna pukning changna taba takliba para adu khangnanaba hotnaba satra singi manungda Irabotni. Manipurgi ahanba nupi lan Jananeta Irabot biplabi ama oina poklaki haibada haimanba thokloi. Ingsuk 1908 supna marida Manipurgi ahanba nupi lan thokhiba matamni. Nupi lan thokhibagi wahaudi sok 1913 ingda British Samrajana Manipurbu khudum chankhiba matung sahi 16 changlakpa matamdi Manipur praja miyambu British na kha rai khangdana thak kha tuna ot naiba matamni. Matam aduda Sahibki banglo maina sakhirami. Hairiba banglo adu wayum ina kuppani. Banglo mai sakhibadu maduda lairiba Sahib adugi masagi seksinba watpa amasung maida kaya seksindabadagi oirambasu yai. Adubu matam adugi sarkar adunadi miyoi khara loktunaraga mai adu thabani haina laurami. Banglo mai tharamliba likhul adu thiba khangdabadagi Imphalgi akoibada lairiba praja pumnamakki mathakta potmang saimangi amang ata kupkhatnaba collective file oina nupa makhaina mayumdagi wa I paya amasung mapot masai pumnamak puthoktuna anauba banglo ama saduna singadabani haina order ama thokkirami. Sahibki anauba banglo adu sanabagidamak Imphalgi akoibada lairiba nupa khudingmak mahakki mayum ingkoldagi wa I paya amasung khusu khulaiga loinana haidatnarakhi. Matam aduda nupi mayam hauduna Sahibki banglo saruba yaroi sarkargi order chatnaba yaroi. Banglo mai tharamliba misak adu pharaga matik chaba chairak pigadabani haina Manipuri nupi miyamna lal horaktuna British sarkar adugi mayokta lanthengnakhi. Nupasing aduna purapliba wa I amasung paya pumnamak adu nupi mayamna mullaga Nambul Turelda thadakhi. Banglo safamdagi nupa makaisu nupi mayam hauduna tankhaiduna nupasing aduna sijannaramliba khusu khulai pumnamak munduna amasung leiramliba mapot masai pumnamak saikhaiduna nupi lanmi mayamna thingkirami. Nupi miyamgi lanjang adu British sipahi singna mayoknaba ngamkhide. British sarkar adugi
ꯇꯝꯊꯤꯔꯕ ꯑꯍꯛꯄ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯄ ꯇꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯏꯔꯥꯕꯠ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 9 ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯂꯛ ꯑꯗꯨꯗ ꯃꯅꯦ ꯏꯕꯦꯇꯣꯝꯕꯤꯅ "ꯏꯔꯥꯕꯠ, ꯏꯔꯥꯕꯠ" ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯐꯪꯂꯛꯃꯟꯗꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯥꯗꯨꯅ ꯊꯤꯍꯜꯂꯨꯕꯗ ꯄꯤꯛꯂꯤꯕ ꯏꯔꯥꯕꯠ ꯈꯨꯗꯩ ꯑꯃ ꯁꯦꯠ, ꯈꯨꯗꯩ ꯐꯨꯔꯤꯠ ꯑꯃ ꯂꯤꯠ, ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥꯗ ꯅꯤꯡꯍꯟꯅꯕ ꯑꯃꯁꯨꯡ ꯑꯀꯤꯕ ꯑꯃꯠꯇ ꯄꯣꯛꯇꯅ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯨꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯨꯜꯂꯒ ꯍꯨꯜꯂꯛꯄ ꯕꯤꯄ꯭ꯂꯕꯤꯅꯤ꯫ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯔꯧ "ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯃꯄꯨꯟꯁꯤꯗꯤ, ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯁꯛꯇꯝꯗꯤ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯂꯩꯔꯤꯉꯩ ꯅꯤꯡꯊꯥꯗꯒꯤ ꯈꯪꯏ" ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯨꯝꯗꯨꯅ ꯂꯩꯔꯒꯗꯕ ꯋꯥꯍꯩꯅꯤ꯫